सिंगलोन मापन कोशिनबा पेक्लब इरमद मणिपुर की हौखिबा अखोगी इसेलेनाउ कया मालेबगी मफम सिनब थुंगना तोंगान तोंगानबा सिनफम सिंग पाइदुनाबदी मही मसिंग तमदुना लेरी मणिपुरबु मालेमद सक्ताकली मखोगी मपाउ लेप्तुना तमजरिबा अखोगी थौरमनी सिंगलोन मापन की वांगमदगी गसिगी तांकक्ता पुजरकलिबा गेसिंग अखोगी मिहुत नोंथोंबम रोमागा लोइनना स्टूडियोदा लेंसिंदुना लेबिरे मखोगी अवा नुंगाइगी वारी मयाम पुन्ना तामिनरसी ngasi chinglol mapal gi wangmod ge hariba thoram paring ashi gi damak akashpani imphal gi studio da lengshin biriba si daimyota takhelambam hojosik postdoctoral researcher ama oina University of Rome da leviri bani hanma makta da daimyota takhelambam bu akashpani imphal gi studio da taram nokchari mayam punamak pu ikopno na kurumjari Rome haibasi hek tabu maktada mayam na khangning ngangadori basi koi Rome si karamba city no masida thengnarakpa mayam su khangning ba mayam am leirangani adubu wahawdoina damyota gi pokpham ima pabung gi mingna kari kauba du ichinau na kya subno haibasi masi hana mayam punna khangmina na ba amuktang haibiragadi nuai jagani aigi horak pham se singjamai aduga likai da hairagana singjamai mengbam likai ai pupokpipa babagi mingna takhilambam Rajan Singh aduga ai pupokpipa imagi mingna takhilambam ongbi namirapam ningol Jivan Lata Devi aduga ai ichinnaw anini ai ki tadagi mingna takhilambam Hiritsta tada se yum kai pale ai ki taima Muktamani Adhikari amasung ai khoigi khwaidagi nong phangjaba ai khoigi ai nephew tadagi di machanupa ahan takhilambam wangthoi sigi constitute tora khoi se pulapna family of 6 wena hojik presently lejari adugu ming ji taba matam da khogi damyota na thon griba se ma pabungna masi kana na thon bi khibano ming thon magi matang se su ming sit gi khogi yamna top pa mayam hek ta na da ba hai pa tar mayam nek thon na da ming ama khak oi damyota haise adu ming thon magi su khitang pan bi raga di aingonda baba na wari libi ba matam da aina haizabam le baba ai ming si kari kino si thon bi mi se mi na ko ba oi na ba ming ama thon biram si kari gi na dum hai baba na hai ngon da wari libi ba matam da larik sum parak ba matam da thengna gi matam da daimyo hai ba word se baba na thengna gi na hai mase macha da akhoi ki phamnai ba gi ming se ohaning ba gi damak ta hai tare matam da Japanese maming ni aduga Japanese feudal lords sing da people maming ni daimyo hai ri se adu sigi ming se baba na pamja ba do tho da na ani shuba ai ngon da di unique su oi ba ado acho sang oina bani hai da baba na thon bi gi bani na sumaina wari tambi ai ngon da yam nungai jai ta zabada makhata ra pasina khoya angang ori ngai dagi na damyota na school tamakpagi koi schooling gi se masing matang dam panbi aigi haurak pa se aidi up to class 12 paupati Manipur ki pure schooling da lakchare so haurak pa nursery da gina class 10 bau pasina Catholic school Kanchipur da asi bau ba ai matriculation bau tamjare masi loiraba matung da Comet school changangai uchekon da first batch oina adu da bau ba ai 11 and 12 se loisan jaraba matung da 12 ki score gi matungina inspire award phangjare masi loraga ai se pekha tharaba matung akhoi gi India gi waina Indian Institute of Science Education and Research ISER hariba mafam sida selection phangaba matungda with 5 year scholarship loina na I say BSMS Bachelors of Science and Master of Science loisan jabani adu loiraba matungda akoi gi opportunities research based institute oibanina yamna early graduation time de koi se research ta expose tawbirak gi matungina ngasai gi orientation se research lom da tum lakhre madu loina na ngasai continue to base aina ngasai gi PhD gi journey se continue tawning bagi phau base dum phau gre haurak padagi madu phau bu na aina opportunities me ama internet ki kuthang da yenglaga madu da PhD se tharaki bani ada matam si da khoi class 12 si loshila matungda mayam na tanari rusi khoi gi masa sing si ohening basi doctor gumba ani engineer gumba mama ampa wai wasing jina ohening bagi apama wakhalon se adumak leine adu matam si da di khoi ma pabung na damyota nang doctor oi da baya de engineer oi da baya di habno sing ba smaina masadai shi da hena changchening bagi apama wakhalon di lekhi dabla matam si da khoi Manipur gi chanariba system si da ko doctors
100% engineers yam hype yamna lay kansu kanai first yamna pa yaudabsu yate adubu aingondasu haidabra haitaragadi imana phagyuni bungo nangdi nasakchu kuchu ngawi adana doctor ba paksani na matamni da hada ima ai apamba da tis chatke adubu ai doctor haibasit pamse hoi mi ga interact or kadoini mi ga layenga kadoini matam state adubu aina thawaina khoidana changdaba taragadi madugi sinfam state aina amaton yong ka ba mayam ni seba to sing ngamloi aduna aina pamjabo lines state oina chatke haiba matamdu da ingonda force oipa kaigumba amta matamdu da pigide adana imai baba na full support pipiki haitare aina pamba lamben je changba matamda Punjab ki Mohali ta khoi Indian Institute of Science Education and Research ta leiring aida masida fangba khoi khudong chaba sing masida satra sing gi damakta kari khoi gi tamjaningai oiba khoi gi mayam na honaba da kana ga da basi kari thengna virei madugi wari ju su khari dibigani ICER haina akoina acronym oina ICER haina khangnare masigi institute se hek haudorakpa matamdadi masigi institute se linkhala ise kari da base tawgadabno haitaragadi karam haina atopa no university singdagi khenabase lagi haitaragadi hek changiba mikuptagi aikoi se research based research habase kamaina tawgani laboratory da kamaina work tawgani apamba field sina karamba da khangadoino aduga ngasai ki critical thinking se kamaina tawgudoino habase hek changiba numitagi dum expose tawba hobire masida hobastayda science ta pure science hoiba tambirakpa matamda humanities yaurai paleoclimatology yaurai aduga kaidogi hat matamda akoida workshop trainings yaurai ulenba tamai adeki welding soba tamalai yot kakpa tamale simaina multi akoigi disciplinary oiba akoigi science ki field pumna makse loina mak tamlaba matungda akoigi apamba line amda final year da thakibani adubu akoida basic knowledge of each and every scientific field ki akoida sumaina install tawraga yauhalakpa adugumba yamna phazaba and then ke haitare nahasing oirbasing sidai magi apambasi karambano karamba mai ke chatkadagi habasi explore to hanba punamak ta thazalaga masigumba field la anba adugumba institute of mani aduna aikoina haiba matamta institute of national importance hairaga khangni ICER institute singse hojikti masing yam khala sit masing yam khala pasu oire aikoi hanadi aikoi pekha thaba matamda kolkata bok chattaba yaramde adubu hojikti laibang yam phabane na aina haijege makha taba satra singi da su manipur and impal da pekha thaba ki kudong chaba se leire aduna aikoi makha tarak pa 12 loir pa satra pure science ta continue toning basingna masdai da changi hairagadi kudong chaba aikoi na matamdu da leigi dab ta hojikti leire sima haijege aduga jamiyota da hangjaning basina hairiba matam sida koigi BSc shu master shu animak se tori bani koigi Indian Institute of Science Education and Research sida masiji sida isagi ba specialization haibatare interest oiba area se masikari do oiki tamakpada maths physics chemistry biology including humanities si loirang pa matamda akoite third year subada major ama khallo ana khalale masida apamba khandoini adona aise chemistry khalaki aduga akoi thesis tawa matamda aise particularly materials chemistry da aige thesis ki research se 1 year pihalaki Hariba Inspire Scholarship si Jamiyota gi biodata sida thengna matamda chahi manga ni fangbi se Inspire Scholarship gi magi thuidok pase masi satra singda kari na kana piriva se haiba su masi su khajik tang panbi Inspire Fellowship se ai na phangpa matamda yamna nauriba satra singda larik tamda bata particularly in science ta makasata bata koi ki inod hap kadaba puning thot kadaba adugumpa scheme makalamani government of India na senbiba DST na Department of Science and Technology masi matamda kadauki haba matamda koi ki board exams tharakpa matamda top 1% with percentage score da ko akoina because pass to matamda top 1% of each board award to adugumba scholarship mani masi merit based scholarship ni masi piraba matungda ngasagi akoi graduation gi time or masters ki times data akoi the like tamjari balari akoi reference books notebooks anything akoi na like tamra sankadaba masang masal adu matakta plus akoi the summer projects atopa university amadagi atopa university da chatnaba madudai da pigadaba facility madudai da paisa ise yaudhragadi larik tamba habase soidana haidi awaba thingnaba soidana sulai aduna masi support tawnaba honaba matamta DST na PB adugumba scholarship scheme makalamani Makata Prashina, Rome da Matokaram na PhD to we Kudong Chavase, Masi Punky, we worry the Mulakshi, Rome the Carmine to the Masi Kudong Chavas Punkivan.
application thaba hoba matamda PhD se hojikandi PhD se makhal ani sui amana ke dogi hamatan university gi through da loba aduma PhD ama atopana aikoi gi project aikoi gi funding leiraba matamda oja sina direct call thadorpa ama masi ai senior sing tana zaraga karmana lai ai interest sita lai na hairaba matungda moida gi gyan se lozaraga ngasai gi website sing se ai continuously adum scroll tokse madudai da changda ya da criteria khara lairi adum PhD ma launaba wanaba matamda nang masters loigadabani adeki nangi paper publication laibra masters thesis torpa matamda research experience nang project kayam chalai karamba field na nang karamba instrument pai rei sigumba mayam akupa mayam ma laigre sina jargon oigraga nasagi PhD se aina sum check toroga routinely every day natra su hafta amda amurakti check toroga advertisement thokra position ahangba laibra habasi yenga aigi field duga chanaba US ka mu Europe ka mu khena basum le aina tawzari sina Europe tani Europe sina mu project base oi anambana masidana kai dogi hype matamda PhD call lakpa matamda particular aina tawra iba subject duga chanabra line je tingbra aibase sima yenga kaniba university ki through the law bus na mana US kumda sudum lawi moisna mu kai dogi hamda PhD oina pull up lawa adu moise research laboratory da ngai matang experience lo lo matung na mana pamba field tong changhan gi ba sumaina difference lai aduga Rome university amada PhD to wi khudong chaba fangle haibagi masigi hek khangba mikup tu da di karmaina fauki Ningzang uba matamda hojik su mai da smiling face adum lai interview se yumda logdoini Manipur di internet se kitang nungaite adum matam du dai ima ga baba ga tanaraga broadband ama lotion si ichagi interview tawdoini hai interview lai ban numit da su aina table ka chinama da lairaga phame baba na thong sange kai gumba disturbance lakta raga di na yumda lai banina imana maningom da gi sange aduga disturbance la anda bida numit dai da ai interview se ishagi pizagi aduga presentation tawraba matungda aduga ai ojasna satisfaction phangaba matungda aingona sumaina pause pibirakibani phange taba matamda amthina harauba ekuma mo oiki aduga Rome salani haibasigi khoigi ichasi Rome da PhD da wochi chalagani haibasida ima pabungna masida harau chakiba miku amsu laikre aduga isagi oina Rome chatnanabagi khoigi sem saba haurakpa marom pangsing unaramaga Rome se satkadori bani masidai sida khoi sem sarakpa aduga Rome gi laimai hidek thunglaba da phaugiba mikuptuga mafam duda lairami ba tilemiba miyam sing thengnaba mayam sing haibatare kamai to na phauki bagi haibdusu khantang haibiu hamba aina loishan mata ID particularly maitai akhoi gi chain jang se aduki matik pamjaba adumba oibani na aije kari phanga moidage je hana khale kari phanga moidage ai kari chaba miss out to doino se hana khale madu khan manina ai kairo lekai adiki ai yum thang na re bengonungi ine indomcha adi iche inaupa yamba singsina nangi hawai jara kangba happy rakpa adiki ngari yaudaba ya de khoi gi di ngari si su puraga dum chale masi back tawre aigi sumi manaba singse ai phajana dum farewell moiga pau phauna ramaga adu lor matungda paire ai je paiba matunda ki di ki je ai ithanda ne punjigi ahan ba india ma panda chatuini flight je tunga chatle tarba matamda o Rome gi lemai si yaure hai matamda moi rong gi mi ngak to ugre akhoi india gi mi je udre lon phauna roi doini english natraga di aina hana hairaga moi marondo chatpasu nattabani na aduna ahamba ta matamda di Rome je ada ayingba matam su oi ai hoji bawni jangi January 13 2020 covid haugadawbagi kitang mamangdani aina Rome da tajari bese aduna moi hawanung siti documentic sengre so honma matamda sathi na nungai bo oigre ai khoi gi Diwali matamda ai se passport tan thokpa matamda Diwali matamda ai se Delhi da leirami maduda hon gi bosor duga Rome yorokanda hon bajiga documentic khena bese leigre aduna ahamba ta matamda impression je sathi na wangre aingonda di documentic nungai bo se phawi ai lemai da tarabani ko atopa international country ma da ai se changabani ko paperwork me amama loishalambo matung da matamda documentic nungai bo aduga university ke gate se honga zek yoba mikupsi da khoigi faukiba du adusu mutambiragani nungai jagani PhD se ai wakanda master hek loirakpa matungda lanpham mamani masi swai section da biade ai hona kan da biade ha pase galoi wakhanji galoina na asai harau baduki matakta nervousness ingonda wazaba tamagaloina na chalibani university se aduki matik chawi campus ki manungda adum khoimayam gi public transport adum loina roadways loina maglai lamben si changba matamda o aina Google gi through da yengi budo masi aseng boina taseng boina laira me khan gi matamda ingonda blessing
feelings ni aina su khangi aduga harau bas document ai journey se haugadore bani ko ha man I want excitement document phawi balai aduga Rome gi karama mafam dano hauzik ki university sigi mamina kari ko no have su panbi Rome se Lazio haiba region sigi manung dani Rome lady se Rome sigi manung da muk district hai dopa matam na moina province hai aina lady sina Tor Vergata hai aduna ai university ki maming se University of Rome Tor Vergata hairaga kangni oho ada marakshida ko gi Akashvani Imphal da leiba isai matang kudol tamjage kari isai ta sige dimota ngangning ba isai su leram ba yai dimota kari isai ta siga isai je ai radio se adum fan ma oi banina adum tai babana ayu he hawr paga radio thagat khrani aduna radio se adum tai aduna top 10 program da adum top 1 top 10 ni manung the first adum yam toina taramba dorba taragum hairbe se my tem solendro gi sei se adudi isai sisu tamina drigi mangoina na dameta matiam tang ngang sido dorba taragum ngalambiyo apai balai chilgum makibi dorba taragum ngalambiyo apai balai chilgum makibi lendra pamelgum leblambiyo lamlan bakanagi oi krabe kainaraga no panambe kainaraga no panambe nangu karam lili bage ningsinlatle no hona nasi anong wajahina lapada sida aidi thaval mangal banate janavinanna thongalana chakhivanu me to yenjavani piranat sinthariva launam bithamoi dogi chaithengine dhurvatarago ngalambiyo apai balachilgo mankhive ngahak suisai taminare damyota nungai raba phajara vishay msu punna taminarba matung sidadi rom koibagi wari singwa khata si rom si koi masidai sida yengba yavam fam si mayam hek nungai ga dabasi karam karam fam sing lei dugi shamak moina chakpi gi fam sing sina karam karam fam no Italy da Italian sing na kwai da gi chawtok sa basi makhoi gi leiri ba semam ni ba moi gi chawkhat lami ba adugumba civilization duna pura amba adugumba thamlam liba building haitare natragana akoi gi creations natragana akoi gi mahausa gi waiba aduguma phajaba mayam duni Rome khatang lokhat pa da Rome se adukimatic chawba magi area magi province makhalamani masidai state da Rome gi manung state da quite first time koina laik ta su thingna ba Colosseum simba leire adegi madudagi kitang somna kana oirom da thaidora gana akoi gi Trevi fountain Fontana di Trevi hai moi marondana sa adukimatic phajaba night view da ke di mai caption ba matam da madu mo mesmerizing oi budi laitre adukimatic phajai adegi nagi moigi ishorgi laisang da pantheon leire amada dutaki kitanga mo haidoropa matungda kogi Rome gi buildings mo kogi sari pa nagi structural buildings aduga mana na machu zu chamana na sangba architectural zu chamana na piba simasulai aduga Spanish steps na kogi stair me am ka ba ya pa masulai sisu Rome one of the highest kogi tourist spots ne na pansage aduga lambi thong sidi akoina thengnabi matamda di masina koi tamjaningai madi sigumba mal leire habna singba thoidok paurak pasi lambi thong gi fibam se kamaina thengnabi re lambi thong se loinamak
nungai rom gi manung da di moi gi su kitang country side ta thok raga di atum akoi ki akai toi se tum yaw da bati nate adu rom manung gi oina di lamben se sathi na nungai re adu ki mating nungai re haitare aduga aina am tamjaningai amatang yengo haitaraga di lamben chatpa matamda gari horon amta tarar amaga pareng sana dum thauna gini queue gi system phazana establish towi moi yo mase marak ta respect tawnai aduga ngasai gi sorok mapan da lepa matamda gari chen maki makhon natana horon khong basidi aikoina yadre mi ma sokadore natraga nang engon thenga kadore haiba matamda ta khongban natana mastei do horon gi masi khong basi masung ta tadre masi ma aina sati na kalak chagiba aina leiba matamda aduga ani subada hairagana women empowerment haidoira nupina bus thobas adukki matik haina thawi masi maga yamna kalakpa oige na masi as aikogi manipur da su lairiba sinphamje nupa khakta da piba natana nupi sing da su piraga sai leimina ba matam da pulap chakhamina boi taraga di masi dum nuai gani na khanki ba mikup yawi adu public transport che pajana marang kaina leina takpi adu public transport che da fangiba khogi hena nuai ba tamjeningai ubasina kari le public transport leiba matam na moi gi se akoi system khaido e ticket se chahi gi oina leiba ama amuktang tongge haragana ticket amuktang gi kakpa ama aduga hapta akoina koiba lae hapta am gi kakki haraga so hapta am gi phangi masda bus da kakhat pa matam da mamang thong ba thong se kakhala ani thong ani palina tra ahum pan basu yawi adu kakhat pa di mamang thang ba thong se kakhala ani kakhala ba matung da ige ticket scan to kani madu scan tawra matung da aina chaningi mafam da bawa chalani aduga magi ticket se di ahamba lakpa matamda khangdabanina lairuraba matungda tickets anihum leisalaga changi khutingi amamam sum thajanba adubu ticket amana magi valid oirise minute chamani ba minute chama sigi manungda aina chaningba mafamda metro oigera bus oigera masi tunga ai chatpa matamda kanamta nothing balite minute chama si loigraga di anoba ticket amum silaga atop mafamda chatpiba sigi system si mayam phazana establish tawraga leina aisigi adu hauji queue gi system si ko yam phazana follow tawduna chatlena takpiri aduna karigum matamda koigi mafam se da bank kumba natra hospital chalu matamda mafam se da thengnari basiga khena basi kari thengnabe bank hospitals or institute mafam amma hekta da moiki makoigi mi laga paring lenga makasu token system leiragana token system leijagre khoi aita su token system tawraga di dum token ri matungina kawrapai matungina dum change adu natraga di mi singse ahamba lakpaduna mamangda lepamaga di anoba la iba mi sina hana changjalaga manungdagi changina bohona ba natabada sigi lepi ba queue sigi aroi basi kadai da no hangani ba hangbadugi matungina queue dui matungina magi tanjangai boina chatkini masidai da marak thakpa khorpa haiba ki mstai da adugumba amatta laite aduga jamiyota da hangjaning basina mafamdu da lerami ba oja sing aduga mafamdu mentor na sing basing thengnarak matamda makoigi loinabagi wari du sukhardang dibi research institute ama da aise ICER India da leijarame masida leiribo oja sing se international loinama exposure leiba ngaktani moingi exposure se phanglaba matungda aina international chatpa matamdi pangkhen khena dabra aina dikhale adubu khena ba matang aina hayu haitaragadi oja ga satra ga loinaba matamda aikoigi India gina oja guru da sir madam natragana aikoigi salutation nama piraga with lot of respect ani haibagi aduma loine ada loina ba matamna maming ne kaudois maming kauro hairakani maming de imana bagumna loinani aduna problem leiba matamda approach to ba matamda imana ba da haidokpaga oza da haiba khena ba leiba adumaina ada leiriba aige oza siga loina matamda imana ba dong loina banina aina free and frank da adugi matik haiba yam nungaina loini aduga madu haire haidana aina respect mangbadi laite ai Indian origin ni ai haibam tokpa respect loina maktawi aduga makoina su ngasagi satra singsidite majidi satra ni haina loina biba nataba maso human being amani maga maram oiraga aigi project and research se kumang soxling ni haibasi loina na ingonda su respect ama yauna aigi work aigi team ni na adumaina loina bas masigi difference imtangdi aina yam clearly uba phangjai haita yam nungai chaita zabata adu hairiba khoigi matam sida research ki oina khangiba area sina kari matang do irabano aigi research se aina master tawa matamda thesis tawa matamda perovskites haina khangne masi is a class of compound ni ahamba thengnarakhiba se Russia gi Ural Mountains haribastai da mineral amoina thengnarakibani masi gi structure se scientists mayamna lothoga madugi chemical composition se hongto oba matungda madu composition se koina pana
thin layer ama aikoina deposit tawro matungda hauji seasonary conventional silicon da base tawroga leiriba solar cells singse masigi mahut sinba yaba oina aikoina perovskite seasonaraga solar cells se sarakadoini masi sazu sari bani masigi kanaba khara hairagadi silicon singsidagi hena efficient oiba cost reduction aduki matik leiba aduga cost efficiency lakpa matamda aduki matik taba adugum hoidaini aduga hauji post doctoral researcher moin makha sa thabiri bani hairiva khoigi chijin bagi hiram sida masi si chamana ba hiram sida dum oibibra makha chamana ba hiram sida oi adubu kaidugi have matamda perovskite solar cell research sida magi branching me ama yamgre small area da topa large area or modules haragasu khangni adui matakta mase glass ki matakta ni koi deposition tawribase masi aikoina flexible aina handa postdoctoral da packet ka dosina flexible thektok theksin yaba solar cell masagi input ya masina kai dogi ha matam da aikoina internet of things na hai ghari gumbada mobile phone gumbada natragana atopa aikoigi new technology tholesing state aikoina hapsan biyaba masi hapsalaba matungda solar power na drive tawraga aikoigi battery season na dabida solar power sina drive tawra sinnabi yaba mawongda or battery season na ba oiragasu adu ba mawongda adu data contribute to research haiba chizelive hiram sida fangali ba findings sing se karam ba khoigi application masida sinnabi yagani haibadu su khardang takpiragani phagani application se housing aikoina fossil fuel sing se season araga housing aikoigi pollution da mayama ma layena koi concern mayama phongdokna dana international level da debate tawdana mayama ma layre masi gi alternative ama thirak pa haitar kadin numit kitaki phangi ba koi energy masi kamaina efficient wina season aragadi koi human population the future generations moigi damakta kamaina sustainable wina koi haksang so onda bida tamamgadagi haitaragadi solar energy sine number 1 ladies masi ki pot season asi haitaragadi research toba matamda ngasai ki numitagi laiba mangangi energy se akoina kayamuk yamna akoina mai or electricity se ontokpa ngamgadagi habasiki research ni masi season arak taragadi yum saba matam state thongnau mingjen panba matamda masi mingjen siki mahutta akoina solar cell gi electric puthokpa ngamba adugumba mingjen aduga usu dum uba transparency su dum leiba at the same time kedoge hamatamda koi electricity su puthokpa ngamba sigumba da su adum contribute tawe na hojik yam kana research scientific community na chathari Malemgi tongan balibak singda mahi masing tamduna amadi isagi sinpham sing paiduna leibiriba iramdam sigi Manipuri diaspora singna Manipur da langkiru matamda adongi awanungai wari kaya aikhoigi singlon mapan gi wangmadagi hairiba thoromasida libiramduna miyamda paudam biramnaba Akasbani Imphal adongi damak thonglauna hangduna thamjari singlon mapan gi wangmada leikraba makhoigi anauba mapaw amaga loinana mathangi tangkakta mayam bamuk ngaijaramge ngasigidi kainarasi